Akiswani Imphal Nolini Devi na pau pajari ahanbada maruiba pau Lebak Simre Tungbada ngasi ahanba oina National Space Day gi thorum pangthokli Rashtrapati na haidi Space Exploration na malem gi miamda space gi anauba mangal kaya piba ngamle Bharat ki Chief of Army Staff General Upendra Dwivedi numit nini ki khongchetta Imphal de thungrade Thawal amasung Imphal jila dagi security force na yamlaba khujukulai sing phagat pangamle amishung Pradhanmantri Narendra Modi Poland khongchat loiratuna ngasi Ukraine pangkhre Lebak Simbe Tungbada ngasi ahanba oina National Space Day gi thorum pangthokli kumchi sahi gi palan thorum asigi hiramdi Touching Lives While Touching the Moon India Space Saga haibasini New Delhi ki Bharat Mandapam da pangthokpe thorum da Rashtrapati Draupadi Murmu na National Space Day gi thorum hodokhi thorum ti da wangang pada Rashtrapati na hai Bharat na Chandrayaan 3 mission mai pangna pangthok pangam ki ba asina Bharat ki space technology da kumang sausilopagi ajoba kudam amani Rashtrapati na hai ISRO na space research ki lamda lauriba thodang singthaningai ni space exploration na malem gi miamda space ki anauba mangal kaya piba ngamle ngasi ti Bharat su space ki lamda mangjil thari balebak sangi manung chanba ngamle haina su Rashtrapati na singthaki mangna hai ISRO ने स्पेस सेक्टर में उल्लेखनीय उपलब्धियां हासिल की जैसा कि यहाँ उपस्थित वैज्ञानिक समुदाय के लोग जानते ही है कि 1-2 दिन पहले ही चंद्रयान की प्रज्ञान सेवर से प्राप्त जानकारी से ये धारणा मजबूत हुई है कि आरंभ में चंद्रमा पूरी तरह मैग्मा का महासागर था और धीरे धीरे शीतल होते हुए वर्तमान स्वरूप की तरफ बढ़ा इसे वैज्ञानिक भाषा में लूनार मैग्मा ओशन हाइपोथेसिस कहते हैं मुझे ये जानकर प्रसन्नता हुई है कि भविष्य में इसरो द्वारा चंद्रमा के अध्ययन के लिए अन्य मिशन की भी योजनाएं है मैं संपूर्ण इसरो परिवार तथा विशेषकर चंद्रमा मिशन के से जुड़े सभी लोगों को अपनी शुभकामनाएं देती हूँ Indian Space Research Organization ISRO gi Deputy Director Arvin Nadagaurana Kasbani Paumita Palan thorum asigi matang da hai thorum asi lebak asigi tungan ba school college amadi university singda chu pangthoktuna space ki maramda mahiroi singda ningthina khanghan gani masina space ki maramda research tawbada hena kana hangani Manipur da su palan thorum asi Manipur University ki Department of Physics na sinduna university asigi court hall da pangthokli Thorum to the Manipur University ki Vice Chancellor Professor N. Lokendra, University SK Professor K. Jugindro Amadi, Physics Department ki Head Professor Angom Dilip Kumana Atoiba Mitung Oidi. Thorum ki saruk ama oina August 19 da pangthokiba State Level Inter-University Poster Competition cum Exhibition da makong mathang taraba singda manamatham pian thoki. Bharat ki Chief of Army Staff General Upendra Dwivedi numit nini ki khongchetta Imphal de thungrade ma ki khongchet asira Bharat Larmi ki makok thongba ground commander sing unaduna raijasi ki oriba security ki phibam yangchin baga loinana atopa security force ki senior official singa su unagani Chief of Army Staff asina June 13 da General Manoj Pandey ki mahut chinduna phampai khraba matung ahanba oina Manipur da lakpani Thawal jila ki nongpok lorem pamda ingawrok turel ki ising pathorok tuna yum lawpham amadi nga gi pham kaya ising thumjin khre hojik nong churi bana maram oiduna miyam na pochai kaya sapagada ba mafam singda hondopagi thabak sathari amaramda idai baras ki gate manga mak hangdok labasu turel sing ki imaiti hantaba leitrei machin maram oiraga lokta ki akoipida leiba akutpa mafam sing hojik su ising thumjili Imphal Jila ki tungan ba school singda inspire manak scheme sana han bahuragani scheme asida jila asigi tungan ba mahiroi sing masing yamna kunchin na bahonari tabiri ba pawasi akisbani Imphal dakini Manipur Police na sing amasung tampa ki tungan ba mafam singda thihumba ki thabak sathabada yamlaba khujukulai sing phagale Thawal jila ki texture maning singda thihumba ki thabak sathabada carbine ama M20 pistol ama 9mm pistol ani bore barrel action rifle ama hand grenade mapan 81mm motor cell ama green 80 mk ani tear
gas grenade ama tear smoke cell tadet eastern cell ama nongoi maru kuntra manga 303 ki ahangba cartridge ahum 16 mm ki cartridge ahum radio set ama Burma ki cell oina lupa lising tara fagat ki Imphal Izila ki nungoi pokpi village jati humbagi thabak satabada .32 ki pistol ani magazine ama 12 bore single barrel nungmai ama hand grenade ahum ahangba cartridge tara manga detonator ahum para illuminating bomb ama nungmai maru manga arming ring ahum smoke grenade ahum anti riot cell ahum pagat pangam ki National Highway Kuntha Taret Imphal Jiribam Lambi amadi National Highway 2 Imphal Dimapur Lambi da pot thana yauraba gadi chama marphutara taru security ki akanba ngak sel thorang ka loinana Imphal da pusilakre Pradhan Mantri Narendra Modi Poland khongchel oiratuna ngasi Ukraine pangkhre mahangna Ukraine da leidingai metamda lebak itu da hojik thokliba wathok wasi loisinaba Rashtrapati Volodymyr Zelensky ga wari sanagani Maki khongchit asigi mangoinana Pradhan Mantri hai lalna wathok amatagi waroisin purak pangamloi lebak asida santi hanjil hana bahona bada Bharat ki maikei dagi angamba mateng panggani lebak ani ki marakta English ngama chama panmar phutara ni thoida diplomatic oiba mari leinarak matung handaki Pradhan Mantri ki khongchat asina ahanba khongchat hoiri khongchat asida lebak ani ki marakta lalol itik lausingo haksel amadi mai masingi lamda aphaba mari thamnaba wafam kaya su khanagani hairi Uparashtrapati Jagdeep Dhankar Nomagi Khongchat Tangasi Gujarat ki Ahmedabad amasung Gandhinagar da chatkani Uparashtrapati na National Forensic Science University ki mahiloi sing amadi oja singa wari sanagani Maki Khongchat asigi saruk ama oina Gujarat University da pangthokadaba Dharma Dhamma International Conference da su saruk yagani Tharum tita Gujarat ki Rajyapal Acharya Devavrat amadi Mukhyamantri Bhupendra Patel su saruk yagani Tripura ta hujik thokliba ising ichaw kumari lainana National Disaster Response Force NDRF ki team singna mi kanba amasung tengbang pibagi thabak sathari NDRF ki team khakta natana ichaw asina maram oituna thokpa yadana leiriba mioi sing hondongnaba helicopter ahum sijanari haukiba numit mari nida rajya adra sukhiba akanba nongna lawsingu amadi atai sector singda chawna akaiba pire Icha oituna maram oituna lopam hectare lising taruk chanipan humbutara rongi mahimarong mang takle Masina maram oituna lawsingu sector khaktada lupa koti sangma kunthra mathoi rom manglagadra haina panari lawsingu khakta natana maigi thabakta su chawna mang takle electric pole amadi transformer kaya isingna center kibadagi mai pibagi thabakta chawna akaiba thokle hoji phawbada isa oduna maram oituna mioi laktara tare lom awaba mayoknadi Andhra Pradesh ki pharma company amate thokiba laibak thiba thodokta mioi tara tare laikidaba amasung kaya amana sokiba thodok adubu Mukhyamantri Chandrababu Naidu na thamoi sokna awaba phangdokre laikidaba amate asokpa singda sarkarna selgi tengpang pigani hairi Sri Lanka ki yaithoktuna leiruraba local government ki mikhal pangthoknaba matik sabai thabak lokalu haina Sri Lanka ki Supreme Court na Election Commission da khangan kre Mamang sahida pangthokadaba mikhal adu yaithokpa asina voter singi phangpham tokpa hak sing adu phanghandre haina court na hairi case asigi wayal adu lauthokladuna Supreme Court na hai Rashtrapati amati Election Commission ki members singna voter singi hak khonggaunare iramasiga mari leinana tuan pa rajniti dol singna court to wakalakpadagi court na mikhal adu athuba matamda pangthoknaba mari leinaba singda khangan khibani Jordan ki Amanda sathariba sahi tara maka ki World Championship Wrestling da Bharat ki nupi wrestler Marina Chanaki ta kaman lawba ngamle ngarang sanakiba kilogram humpumdo ki kanglup da Bharat ki Aditi Kumari kilogram 58 ki kanglup da Neha kilogram humpumanga da Pulkit amadi kilogram humputara humdoi dana Mansi Larthar na world title lawba ngamki ngasi Bharat ki Kajan na kilogram humpumapan ki amadi Srutika Sibaji Patil na kilogram humputaruk da sanagai takaman gi damak sanagani arubeda mariba pau amukhana lebak singpe tungbeda ngasi ahanba oina National Space Day gi thoram pangthokli Rashtrapati na hairi space exploration na malem ki miamda space ki anoba mangal kaya pibangamle Bharat ki Chief of Army Staff General Upendra Dwivedi numit nini ki khongchata Imphal le tunglade Thawbal amasung Imphal Izila dagi security force na yamlaba khujukulai sing phagat pangamle amasung Pradhan Mantri Narendra Modi Poland khongchet loiratuna ngasi Ukraine pangkhre paulo jari